मी अमा मुस्लिम ओइरबा महाक यामनमक लाइबक फरबनी मुस्लिम ओइबना पुंसी असिदा अमसुंग सिरबा मतुगी पुंसीदा मथंगी पुंसीदा नुंगाइबा पुनमक फंगलुगनी मुस्लिम ओइबा मी ईमान लैगदबनी अमसुंग इबादत तौगदबनी ईमान दी अल्लाह दा फरिश्ता दा लाइरिक सिंगदा हैबदे आसमानी किताब सिंगदा मपुम हाकना फोंगदोक पिरखिबा लाइपाउगी लाइरिक सिंगदा रसूल सिंगदा हैबदे मपुगी पाउजेन बसिंगदा सिरबा मतुंगदा मुक हेंगत हलकपदा अमसुंग बिचार नमिता अमदि लाइबक्ता थाजगदबनी अमसुंग मसिग मरी लैनबा पुनमक ता अमल तौगदबनी ईमान लैबा हैबा असे मसिगी थाजा वारोल तरुक अदु याबगा लोइनना अल्लाह ताला गी हुकुम सिंग हैबदि अयाबा अमसुंग अथिंगबा ngang satpa aduni Allah Ta'ala na aseng Muslim oiba mibu nungsibi sanbi maramdi makoina achumba khongpham nei asigumba mi gi thamoida Allah Ta'ala na faiz thaujal amasung nur mangal punchi asida phanghanbi amasung matik mangal leiba amasung awang ba fidamda ga loina na hingba ngamhanbi mathangi punchida mahakna sumna tawkhiba ibadat ki sawab mahai phanghanbigani amasung mahakna tayong panba se thadok tuna satkerabasu mahaki fidam aduna punamaki mafamda kanaba oihellamgani amasung mahaki mafamda su sadakai jariya gi sawab matam punamakta phanghallamgani phanghanbigani ibadat habdi lining tawba ibadat tawba haiba ase faraj oiba Allah gi hukum sing pangthokpani amasung takwa haiba asi haram oiba athingba thabak sing tawdabani ikhlas haiba se pusen seng na Allah gi damakta tawba ibadat atubu khangnei Allah Taala gi damakta ibadat tawba haiba se haksang na tawba mapu ningjabagi thabak amasung Allah gi lambi da lanthum thadok na miyobigi kana ba tawba thabak asin singbani punamaga sida ikhlas haiba de pusen sengba sincerity ase iroita loina kadabani achangba potni karigumba mahakna ikhlas haibade Allah khaki damakni aina honnajariba tawjariba punamak asi haiba pukchen sengba niyat poningi ferep asi lehaudarabati sawa phangbagi mahutta mahak masamak khudong thi pata lai maramdi mahakna tawjariba honnajariba kathokliba punamak do mi singna amadi malem asida dunia asida leiningai da mahai phangning bagi wakhalna mangoi naraga tawba oiragadi mahakariya kari uthokwa pamba exposure amasung dunia gi mahai phangba pamba dunia gi mingchat pamba habbi jaha habbi dunia oiduna mahaki thawai gi lamdamda ruhanit ki lamdamda iman gi lamdamda chauk thaba phangalli amasung norok haibadi dojak ta chatnabagi lambi ama ohilli Miyobana lan khiba ngakpinaba Allah Ta'ala da haijaba haibadi tawba ibadat ki manung challi taseng hairabada Allah gi lambi da mai onsin khraba athiba amasung mapu mahaki naknaba phangjaningba thaujan phangjaningba mahakne yabiba phangjaningba singna yamdrabada nomada tawba haibadi Allah ki rasulna samadagi tadana tawikibagum aikoisu tawba haibadi Iran haidok sabaki thabak ase yamna toina tawgadabani tasengna ikhlas pusen sengba tawriba mi pusen sengna naba honnariba mi mukhlis amagi mafamdadi tasengna mak tawba ase yamna tangai fadaba pochang amani maramdi miyobigi puksel ase hek Allah na pambadagi makhlukta dunyada haidokhi amasung saitangi lambida hek magi thawin singi makhada sakhi asigumlaba matam asida amasung ai isagi Iran natraga Allah bu kauthok lubagi amasung bisar sakti hantharubagi bisar sakti asigi habite bisar gi wangbada leiruba ado bisar manungda porak pada phapata khalak pada ikhlas ki matang lak pada ahan ba maktada tawba Iran haidok sedunu fuda sangjaba haiba se essential sangdaba yadraba pochak ni wafam ni amal ni mase utran gumbani amuk halak pagumbani mi khudingmak makoina lan khiba langja khiba kokpi nawa tawba farz aini landum phangnana ba masagi thak wangnana ba mingchat leinana ba tawbat ibadat ikhlas oiba ibadat oiroi maduriya haibadi mimang utpa oigani hajakre asigumba ibadat sawab phangloi maduguna lausin ba amasung awaba phangnaba maram oigani haram oiba thabak tawba mi gi thamoi muslakani ibadat tawda ikhlas ki mong lakpadi mi aduna nafs ki apamba amadi saitan gi itil kak ngakthokpa ngamlaba khaktada lai nafs ki
apamba haibadi isagi indrigi amadi isagi nungi apamba mihauba khwaisat mayam aduni hairiba se isagi saitan haina khangnari ikhlas ki haibadi pukchen sengbagi mawang ngakna pukchel sengna ebada tawba ngamlabadi nafs ki mapakal sontarai haibadi nafs ki khwaidagi hanthaba nafs amara masi sengtorai masi muthallai mapangan sontarai masi nafs lawama haibadi nafs ki isagi mayokta bishar tawjabadagi lai amasung nafs mutmaina ingthaba isa ingthaba nafs ki thakta kakhat halai Allah Ta'ala na Hazrat Muhammad sallallahu alaihi wasallam gi tungin basingbu pami masigi maramdi Allah Ta'ala na ibungo Hazrat Muhammad Mustafa sallallahu alaihi wasallam bu paujen bo oina thaki bagi arthadi mahak masa mak ase fidam ama oina lambi ama oina thaki wani maram asina mahaki tungin ba haibadi mahaki khongpham da tungin lakpa magi sunat ki amadi magi pautak singa se induna lakpa haiba aduni mahaki sunat in ba haibadi sariyat chatpami lemjana pham oi ba pulamaki tungna pham oi sariyat ase aphaba amsung fataba ani bu to khai khaidok pa amsung sengtok labalambi haiba aduni masidi ta ungpan bada leiriba miyo pulamaki mafam da thaujal oiba amadi sengtok labalambi haibadi siratal mustaqim achumba lambi fangnana ba adugumba pambai aduni mahaki tungin ba haiba ase haibada Allah gi nabi Hazrat Muhammad Mustafa sallallahu alaihi wasallam gi tungin ba haiba ase mahak na chalam balambi adu chatpani haijakre mahak na chalam balambi haiba se Quran Karim na takli balambi aduni mahaki tungin ba oirabadi mi adu iman leiba tai Islam gi niyam niti fazana in batai faraz oiba thabak puksial seng na pangtok batai amasung haram oiba thabak punamak thadok batai adum tawraba khaktada mi ado aseng muslim oirakadori bani supnagi muslim gi samajda muslim gi imongda musung muslim bi ming thonba khaktana yaroi muslim di taseng namak ming amsung marka da natte fijon da natte mapan dong gi sakpham da natte mahaki gul dani mahaki gun adudi mahaki amal haibadi mahak na thabak tawba adugi makha poli punsi khongthang punsi gi maren adugi makha poli Hazrat Muhammad Mustafa sallallahu alaihi wasallam na faraz oiba thabak haibadi thadok pa yadraba thabak amasung haram oiba tawbada haibadi tawdana ba takpiramba sing adu ngaktun satkadabani faraz oiba natraga haram oiba thabak senglawa Quran da tafong na taktuna leire Quran da taseng na palamdaba amasung thabak adu Hazrat Muhammad Mustafa sallallahu alaihi wasallam na pam na tawramba natraga madu tawbada mahak na tinglamdaba thabak ado sunat kawi sunat oiba thabak pamdaba midi thajadaba migi manung changani yamna bahap tagadabani matang asida mahakna pamlamdaba amsung madu tawbada ibadat ki sawab makhan ba thabak ado makru kawi thabak adu tawnabasu haidaba amsung tawganu hainasu thingdaba adugumba thabak ado mubah kawi asumna leiriba ayaba amsung athingba singi mawong sibu afal i mukallafin natraga ahkam i sara natraga ahkam i islamiya kawi afal i mukallafin masani pani madudi faraz wajib sunnat mustahab mubah haram makruh amsung mufitni masi saruk ani thok na khaitu i madudi ma'murat amasung manfiyat ma'murat haiba se taunana ba hukum tawraba thabak singni faraz wajib sunnat mustahab mubah ma'murat ki manung challi aduga manhiyat haiba ase tawdana ba hukum tawraba thabak singni haram makruh mufsid manhiyat ki manung challi asumna muslim sing na ngak na chatna ba thamliba ayaba tawgadaba amasung athingba tawroidaba ahkam haibadi hukum singbu asupada amar amasung nahi hanasu khangnei athingba nataba thabak aduga athingba oirabasu sariyat na darkar gi matung ina maram amadagi yai haina lauraba thabak ado halal kawi mubah oiba thabak punamak halal oi haram oiba thabak mubah oiba yaroi madu afaba wakhanda tawrabasu haram oiba thabak tawba sawab fangloi
मरम अमा नत्रगा अमा पिसंदुना ओइरबसु हराम ओइबा थबक तौबा गुना ओइगनी अल्लाहबु कीबदगी हराम ओइबा थबक तौदबा अमसुंग मदुदा थोंग खोंग थांजिंदबा मी सवाब फंगनी अल्लाहबु कीबदगी नतना अतोप मरमगी दमक हराम ओइबा थबक तौदबा सवाब फंगलोय महाक गुनादगिदी नाथोकनी पुक्चेल सेंबगी कुदमदी शरीयत ngaakna चटपनी हदीका अमसुंग सिरातुल इस्लाम कौबा लारिक सिंगदा तकवा की मतंग नैनरकपदा हाइरी अफबा वाखलगा लोइनना हराम ओइबा थबक तौबना हराम दगी नाथोकपा यारोय अफबा वाखलना हराम नत्रगा मकरूगी मओंग मालहनबा ngamde madu taat oinaba onba yaroy haibadi haibe inba tunginba haibadu khak onba yaroy ani subada thabak makhal ahomni ahan badi maasirat ni madu guna oiba thabak ni madu allah na pamde fataba amasung awaba punamaki hawrakpham guna oiba thabak tawbadagi oi fataba amasung awaba punamaki hawrakpham guna oiba thabak tawbadagi oi maramdi guna oiba thabak singna fataba phal thokhalli fataba phal sing aduna aikhoigi awabagi maram ama oihallai Allah Ta'ala na tau haiba thabak tawdaba amasung tawganu haina thengba thabak tawba maasiat ni ani subana taat ni mase Allah Ta'ala na pamba thabak sing ni masibu hasna haibadi fazaba su kawi Allah Ta'ala na haiba inba amasung mahapu ningjabana ikai khumnaba thaujal nungaiba amasung santi phangpham oi Allah Ta'ala na wasak pikre madudi taat oiba thabak tawba muslim singda Hajar haibadi sawaf pibigani haina ahum soba makhal gi thabakna mubah kawi madu tauba gunah natraga taat oigani haide Allah gi damaktani khanduna tauba taat amasung madu gi sawaf fangadaba thabak ibadat ni muslim amana iman amasung mahakna ngakna chatkadaba ayaba amasung athingba karino khangdaba yade akhangba leitrabadi islam leiroi Islam gi maru oiba niyam singdi khangdrabadi iman chendaba ngamloi wakhal amsung lamsat chumthokpa ngamloi chumna khangdana tauba farz oiba thabak Allah na lowiroi dawri muslim ama pokpadagi siba phawa tamba thiba tokpa yade durul mukhtar koba larikta hadis asi panbiri pung ama gyan loksing tansinba natraga tambibana nonganba phawa abada tawdagi hena fai Ifsar kawba larikta asumne ibiri khwaidagi fawa ibadati farz ain oiba singduni farz gi mathangda khwaidagi fawadi safi mahjab ki oina sunnat namaz ni hambali mahjab ki oina jihad ni hanafi ahum subada muslim amagi mathau Allah Ta'ala na tawnana ba hukum tawraba amari ma'ruf afaba thabak sing tawba amasung tawdana ba thinglaba nahi munkar thabak sing tawdabani Aikhogi Rasul sallallahu alaihi wasallam gi tunginba oiba muslim amana mi singda amari ma'ruf amasung nahi munkar kaudana ba haiba tokpa yade masigi maramdi ai haiba ase ai wangmada sulai ai dagi aikhoida hingba ngamla aba matam khaktada aikhogi darja aikhogi thak ase wangkhalakadabani aikhoina Allah Ta'ala bu naknaba amasung yabiba tanbada mahaki makluk sing mahaki khosem punmakpu aikhoina nungsina chana thaujangi miyengda yengba amasung thaujal haiba oina hingba ase yamna tangai fadaba amani natrabadi kanagumba na aranba lambi da khongpham naraba amasung maduna khudong thiba thokadaba leiraba khangna ihakna mahakpu lambi lamjingdraba natraga lambi adudagi thingdrabadi makoina khudong thiba taba aduda thamoi kanba amasung madu aina apenba oibaga chap manai masidi tasengna aikhoigi imandar amadi momin musulman amagi thakta awangba thakta amasung mohosin gi thakta amasung Allah gi wali gi thakta mi amana kaidongwet sulak pangamloi tasengna mak miyoibagi khwaidagi wangba adugumba mohosin Allah gi wali masigi arthadi punamaki mama mapa oibaga amhani punamakpu nungsi chana amasung makoigi damak hingba guardianship gi mong aduni Hairibasi tawdrabadi aikhoigi Rasul gi tunginba oidabagumubani haibadi Allah gi nabina karamna punsi lelambagi haiba mahake punsi gi wari siratagi aikhoina khangba ngammi madudi mahake punsi apunbagi punamaki thaujal oina amasung kathokpagi safam aduni
मसी यामना किनिंगाई ओइबा मौंग अमनी मदुदी अखोइना करिगुम्बा आइगी इसा इसागी येंगागा खल्लगा अखोगी अकोइबगी वाखन असे काउथोकलबा अमसुंग थमदरबदी नबी पुनमक साहबे इकिराम ताबीइन सलफ सालिहीन रज़ियल्लाहु अन्हु पुनमक अमर ई मारूफ अमसुंग नही मुनकर पांगथोकलम्मी मसीगी तमक मखोई अवाबा कया खांखी अमसुंग खुदोंग थिबन नंखी तंगमसुंग मदुदा मखोइना कैदोंगैदसु निंगहन्नबा तौखिदे मरमदी मखोइना मगे अवाबा खांबा अमसुंग खुदोंग थिबा नंगबा तो बायोकनखिबदो मसागी तंगाई फदबा पुंसिगी थौदांग अमा ओइना खंजखी अमसुंग हाइरिबासी अमक्सु अचुम्बा वाफमनी मीना तौबदा खुद थिंजनदबा हाइबसे अखोइगी धर्मगी दमक फै हाइरबदी गुनाह ओइबा थबक तौबा यानिंगदबा इमाल लेबगी खुदमनी हाइबा असे ओइरमलोय तसेंगनमक अखोइगी रसूल सल्लल्लाहु अलैहि वसल्लम ना हाइबिरमी गुनाह ओइबा थबक तौबा मी अमा अदुगुम्बा थबक तौदनबा नंगी खुदना थिंगु नंगना मदु ngamdrabasu wahina mabu thingu madusu nangna ngamdrabadi nangi pokning na mana pamganu masidi yamna hanthaba iman gi mawongni masida haibiriba kanagu mana guna tawrabadi khutna thingu haibagi arthadi mahak wa akanbana lambi adudagi lephallu mahak masamak amasung magi akoibada madugi phal adu thoktana ba haibani tagumsung hairiba akanbana thingba sina khudong thiba oirabadi irang thokkadaba oirabadi mahakpo wahaygi jihad haibada wahayna mabu gyan tahallu natraga akanbana wahayna thingu madudasu karigumba khudong thiningai oirabadi natraga maduda mahakna yadrabadi natraga maduna haibada upai amata leitrabadi mangondagi mai leithoko poningna amadi magi wakhan magi maike adudagi leithoko haibagi arthadi mahakpo tumina leirabadi karigumba mahakna aranba ama tawraga aikoina tumina leirabadi isagi ifamde ahongba puraktrabadi mangonda nakoi nana mateng pangbagumna thoi maramdi kanagumba amana aigi nakta gunhagi thabak tawraga aina tumina leirabadi mahakna su masi khangani madudi mahakna su yai natraga mahakwanda masigi karigumba asar reaction amadi haibadi yaningdaba amata leite maram asina tasengna aikoina yaningdaba utpaga loinana mangodagi leithokpa asina mangonda aranba lambi aduda thabak aduda mateng pangdaba amasung aigi iman chenajabagi upai amani hairiba se yamna hanthaba iman gi mawongni haina Allah gi nabina haibirami amar i ma'ruf tawba afaba thabak oidrabadi ibadat tawba mi ama magi jati gi misinga ko nanam anghallam loi अखोगी रसूल सल्लल्लाहु अलैहि वसल्लम ना मसी मसु हाइबिरमी अल्लाह ताला ना हजरत जिब्राइल अलैहि सलाम दा सहर अमा लैनुंग नमसिन खिनबा हुकुम तौबिरमी जिब्राइल अलैहि सलाम ना अल्लाह दा हंगत सखी ए अल्लाह सहर अदुदा लैबा नंगी ननाय अमदी मिकुप अमा फावबा नंगबु काउथोकते महाक नंगी हुकुम इल्ली अमसुंग नंगबु निंगजै मदुदा अल्लाह ताला ना पाखुम बिरखी महाक सु लैनुंग द नमसिन खो महाक ना गुनागार सिंग ओबदा महाक की माइथोंग होंगदे अमर ई मारूफ मवंग अनि द तवयाय अमना वहाइना आइबना अनि सुबना फजबा साजतना अतोपा अकाइबा ओहिंदबा अमसुंग मीगी हक मांगहंदबा फजबा साजतना मदु उबा मीसिंगना इस्लाम खंगहनबा लाइना थोकनी असुमना हाइनबा लई वहाइ यावदबा हकचांगी मरोना साजतना लोना फोंदोकपदगी हेली लिशानुल हल अंतकु मिन लिसानी कल काल इस्लाम ना ताकलिबा फजबा लमचा साजत सागोनना लैबा अमसुंग मदु अतोपदा उहनबा हाइबसे अमर ई मारूफ अमसुंग नही ई मुनकर पांगथोकपा उत्पनी मसी मरु ओइबा फर्ज अमा पांगथोकपनी मसी इबादतनी रसूलगी तुंगिनबा ओइबा हाइबसे जहन्नम दगी नाथोकपा अमसुंग लोइबा नाइदबा नुंगाइबा फंगनबनी मुस्लिम सिंगना धर्मगी यकनबा ओइबा मीसिंगी नमथाक अमसुंग लौनम थाजरोइदबनी मखोय अमना अमगी मफमदा अमर ई मारूफ अमसुंग नही ई मुनकर पांगथोकतुना दुनिया अमसुंग आखिरत हिंगनबा होनगदबनी मरिसुबदा मालेम थक्ता लैरिबा मी पुनमक अवाबा अमसुंग खुदोंग थिबा मायोक नदनबा नुंगाइना लैबा पामी लाइरिक हैबा मी साइंटिस्ट अमसुंग सरकार ना मवंग असे वहिननबा होटनबा हनबल लेतना होनरी मसिगी दमकता अनौ वाखल अमसुंग लंबी कयामुक पुथोकनरी मखोइना पुथोकपा लंबी अदुदा
ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯂꯝꯕꯤ ꯑꯗꯨꯅ ꯃꯐꯔꯦ ꯍꯥꯏꯅ ꯈꯟꯕ ꯑꯃꯁꯨꯡ ꯃꯗꯨ ꯆꯠꯅꯅꯕ ꯍꯣꯠꯅꯕ ꯃꯑꯣꯡꯁꯨ ꯑꯩꯈꯣꯏꯅ ꯎꯔꯦ ꯏꯁꯂꯥꯝꯒꯤ ꯂꯥꯏꯔꯤꯛ ꯍꯩꯕꯁꯤꯡꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯕ ꯐꯪꯒꯗꯕ ꯂꯝꯕꯤ ꯑꯃꯠꯇꯅꯤ मधु मियोइबने इमान लैरबतता ओइगदबनी इमान की अहोबदी लैरमदबदगी लैहनबिबा ngamba लैसेम नुंगसेमबिबा मपु अल्लाह लै हाइना थाजबनी मपु महाकु थाजबग लोइनना महाकना तौ हाइबा थबकसिंग तौरबा अमसुंग तौगनु हाइना थिंगलबा थबकसिंग तौदबसिंग तौद्रबा मधु ओइरबदी मियोइबना पामलिबा नुंगाइबा पोंबा अमसुंग शांति फंगनी महाकना मियोइबना तौननबा हुकुम तौरबा अफबा थबकसिंगदी इबादत ओइबा थबक अमसुंग मीसिंगी हाइबदी मियोइबगी मसागी समाजगी अमसुंग लेपाकी ओइबा कानबा थबकसिंगनी हाइरिबा थबकसिंग असिना मसाबुसु अमसुंग अतोपबुसु याइफबा थोखलई अमदि मसाना मसागी माइकैदगी अमसुंग अतोप माइकैदगी महाकी मफमदा अफबा थौनी अफबा सकफम अफबा वाहै अमसुंग साहजोक पुनमक असे पीबीरई अमसुंग खंगना अमसुंग खंगदना दुआगे माइकैदगी फेज हाइबदी स्पिरिचुअल एनर्जी असे माकी थमोइदा थुंगलगनी अमसुंग मसिना महाकी थमोइदा नुआइबगी इफुट थोहलकनी तसेंगनमक नुआइबा हाइबसिदी थमोइगी फिबमनी फना यामना पैसा दुनियागी मान दौलत अमदि मिंगचत फंबाल लैरबसु करिगुमा महाकी थमोइदा शांति फंगदरबदी महाना कैदंगोइदसु नुआइबा फंगदे तसेंगनमक शांति इंगथबा हाइबसिदी अल्लाहगी मिंगा लोइनबा अमसुंग अल्लाहगी ख्वाइदगी फबा थौजान मतिक अदुनी गुण अदुनी मरम असिना अल्लाह दा संगजबसिंग अल्लाह ने याबिनबा होनबसिंग अल्लाह ने पीरिबा हुकुमसिंग अदु इनबसिंग ना अल्लाह की माइकैदगी अल्लाह की खजानादगी एबदी लनगैदगी नुंगाइबगी हौरकफम ओइरिबा इंगथबा शांति असे महाकी थमोइदा इरमना हेल्लई इसेन हल्लई महागना तौगनो हाइना थिंगबा थबक सिंगबो मियोइबगी मसागी समाजगी अमसुंग लैपाकी ओइबा मांगजबा थबक सिंगनी मियोइबना मसी ngakna chatlabada karigi malem thakase नुआई याइफबा अमसुंग शांतिगी इंग थबगी तुंगनफम ओइबा लमदम लैपाक मफम ओइरोइदगे सेंगलबा कुरान हाइदबरा सूरा 92 आया नंबर 13 दा नखोइगी नथक्ता तारकलिबा अवाबा पुंबा नखोइगी नकोच सिंगना सेमजबनी हाइनिंगबदी कोंगाइनी हाइनिंगी करम हाइगनी मखा ताररोइले मंगा सुबदा इस्लामना मी पुनमक्ता ला इलाहा इल्लल्लाह लैते लाई अल्लाह नतना खंगहंदुना मी पुनमक माननबा फिदादा फमहल्ली जाति लोन कुचु लमगे ngमखै अनेम अवांग तेमथोई मी अमना नोंगमदा मतम मंगागी नमाज पांगथोकपना मागी पुकनिंगदा अमांगबा वाखल चंगहल्लोय अमसुंग अमोल पपकहल्लोय अमसुंग महागी थमोइदा तुंगदुन लैरिबा सैतानियत सिंग सेंगतोई शांति अमसुंग नुआइबा तफंगहनबी तसेंगनमक मियोइबगी मफमदा लैरिबा अवा अनागी अमसुंग पुकनिंगी चरांगनबा मयाम असे थमोइगी लैतादबा मयाम असे आइकोइगी नुंगदा तुंगदुन लैरिबा फत्तबा वाखलोन सिंग अमसुंग असरात फोन सिंग असिननी पुनम असे वुजुना नमाजना दुआना मतम मंगागी नमाजना मसिबु सेंगतोई अमसुंग इनौता नौहल्लई मरम असिना महाकी थमोइदगी नुआइबगी इफुट अदो लेपहंदे रमजान थागी रोजाना चाब थकपा लेपहनबता नतना nganghaiदबा nganगदबा तौहैदबा ताहैदबा तादबा तौहैदबा तौदबा येंहैदबा येंगदबा चाहैदबा मफम चलहैदबा मफमदा चत्तबा मदो मियोइबना थादोकपा ngमदबा थादोकपा ngमननबा एक्सरसाइज तौहल्ली अमसुंग तसेंगना हाइरबदा हैनबी कयाबु मरु फंगना मुथतनबगी फरखरबा एक्सपीरियंस एक्सरसाइज अमा ओहल्ली मधु थादोकपगी हैनबी लेहंदुना पुंसी समाज अमदि लैपाकी ओइबा मांगजबा खुदिंगदगी थापना लेहल्ली मधुगी मही फंगहल्ली जकाना इना खुनबा मीसिंगबु लाइरबा मीसिंगदा पिफम थोकपा सेन पिहंदुना इना खुनबा अमसुंग लाइरबा अनिगी मरक्ता मुक्नबा यंगथिनबा लैतबा अमना अमगी दमक्ता लेपा समाज सेमननबा लमजिंगी पिथोकपगी नुआइबा फंगहल्ली अमसुंग मधुगी मही मांगहंदे मीगा की खेनबा लैतबा अमुबा अंगौबा खाइदबा लोनना अथिंगबा लेहंदबा नुंसिनबा अमसुंग अमत्ता ओइबा मचिन मनाव ओइबगी लिपुन तलहंदनबगी मओंग हजगी थौरमदा उहल्ली अमसुंग अल्लाहगी मनाक यौजबा फंगहल्ली लाह कौबा सुमसितना सिटलबा लंबीदुदा चत्रबदा कैदौनुंगदा यौरोय ए इलाहीगे कोनुंगदा
ला कौबा सुमसितना सिटलबा लंबीदुदा चत्तरबदा कैनुनुंगदा यौरोय इलाहीगी कोनुंगदा तरुक सुबदा तसेंगनमक मुस्लिम अमना अल्लाह ताला गे हुकुम सिंग इनफम थोई अमसुंग हराम हलाल गी नेम ngaktuna chumba chatpa miyam gi kannaba mi oifam thoi aikoina malem masida lakpagi kari kannari bage kari ahongba pirambage aina lamdam amada thongbada lamdam aduda leibada aigi punsi matek ama mafam aduda hingbada lamdam aduda aigi maikai dage kari ahongba lakhalam labage kari kannaba thokhalam labage मसी पुनमक अखोइना खंथानिंगाई ओय अखोइना अल्लाह ताला की हुकुम सिंग इंद्रबदी गुनाह लंघिनजबा ओयगनी मदुगी कीरबदंदी फंगनी मरम असिना अखोइना चंगलुब मफमदा लैरुब मफमदा याइफबा अमदे थौजान फंगलंबगी महुत्ता मदुदगी लमदम अदुगी माहौल सर्कमस्टेंस अकोइबा अदुदा खुदोंग थीबा फतबा थोखहलंगनी मुस्लिम अमना गुनाह ओइबा थबक तौफम थोकते मुस्लिम सिंगना अल्लाह ताला की हुकुम इनिंगदबा मी सिंगी लौनमदगी हिंगननबा होनगदबनी मखोइना दुनिया की ओइबा नुंगाइबा इंद्री की ओइबा नुंगाइबा मयाई काबा अमसुंग मफम असिगी अरंग अरहक तबु पामी मदो मपान थोंगी महाउनी मकुनी मनुंगददी खाबनी मबुमत मपान थोंगी लैतेंगनी मनुंगददी हु ओइबनी मदो अहोबदा पेनफमनी अरोइबदा अरेमबा अमसुंग खांगमदबा मचाक पानबनी मुस्लिम सिंह थाजरीबा सिरबा मतुंगी पुंसी अमसुंग जन्नत की नुआइबदो हौजिकी दुनिया सिगा चांगदमनरबदी मसीदी करिसु नत्ते मसे खंगलबे मुस्लिम दुनिया के तेलबा पुंसीदा अल्लाह ताला की हुकुम इंदुना अमसुंग हजरत मोहम्मद मुस्तफा सल्लल्लाहु अलैहि वसल्लम की तुंगिनबा ओइदुना आखिरत की पुंसीदा जन्म की कीरबा मैदिगी नानथोकनबा अमसुंग जन्नत फंगजदुना मफमदुदा नुआइन लैजबा फंगलुनबा अफबा अमल तहोरसी करिगुंबा अखोइना अफबा अमल तौरबदी करिगुंबा अखोइना जन्नत ठिकाना अखोइगे लेफम सेमलुबा फंगलगदी अमदि अल्लाह की थौजाना मफम अदुदा अखोइगी चंगजफम फंगदबा ओइरबदी मतिक चारबदी अल्लाहना याबीरबदी तसेंगमक दुनिया असिदा लैना लैरिंगै तांजा असि मक्तदा जन्नत की जन्नत की याई फवादो अखोइ खुसमनदुन लैबंगमगनी अमसुंग दुनिया असि मक्तदा ख्वाइदगी फजबा दुनिया की जन्नत अदुगी महाव मसक उहनबंगमहनगनी मदुगी खुदम पांदम दे अखोइगी पुंसीदा फजबा मवंगदा पुंसी लेलकपा अदुनी